Minute taraga mangada COVID-19 changyang tauba yaragani. Changyang taubagi phal hena athuba matamda phanganabagi damakta antigen test tauba haibasi yamna maru oiba tool ama oirakli. Becton Dickinson and Company gi COVID-19 test haibasi changyang taukraba minute tara mangagi manungda phal khangba ngame. Hai riba changyang makhal asi leibak khudungmakta sizinaba yabagi ayaba pikre adumakpo Europe ki CE marking yaba leibak oigadavani haina diagnostic maker aduna ngasi phongdokre. Minute taraga mangada changyang tauba haiba anoba makhal asi antigen kauba protein sing masak khangdoktuna hena screening thuna tawduna SARS-CoV-2 detect tawba ngami. Becton Dickinson na thajabada hai riba test tauba antigen adu Europe ki kaithel singda October thagi aroibada phanglagani haibagi thajaba thamli. Hai riba changyang adu company gi cell phol muk chauba BD Validator Plus system na pangthokadavani. Madubu emergency department sing general practitioner amadi pediatrician sing na pak sanna sizinaraba yari. Europe ta hai riba test adu puthorakpasi tasengnamak game changing ama oiri haina BD gi Europe ki head of diagnostic Fernand Goldblatt na phongdorakhi. April amasung May thada sandoraki laichat adugi epicenter Europe ta oikhi. Amadi madu amuk hana sandorakpa yai haina akanba thajaba leibadagi thorang kaya paikhattaba yadaduna paikhatpa matamda antigen test tauba haibasi PCR diagnostic tagi hena phaba oikhi. US ta BD gi system adu recommend taubada molecular testing method amana negative results sing confirm tauba ngami hairi. Donald Trump amadi mahaki loinavi COVID-19 positive oire. US ki president Donald Trump amadi mahaki loinavi Melania Trump COVID-19 positive oire haina agency gi pauna hairi. US ki president amadi mahaki loinavi COVID-19 positive oibadagi layeng pathap sathaba hokre hairi. Hokar ama COVID-19 positive oire Manipur da COVID-19 gi laichatna khongjel yangna sandoroklingai cherak asida front line da thoktuna achaupa thodang loduna miyam da pause yenthokpagi thabak tawriba hokar ama COVID-19 positive oire. Positive oiraba miyoi ase langthawal kendra gi manung channa langthawal kunjadagi ni masagi chahi kunga mangarom sure. Mahak numit khudingi phongba pause sing Manipur University amadi langthawal kunjagi akoiba mafam singda miyam da phanganbagi thabak chathaduna lakhibani. Haukiba September kuntha da COVID-19 test tawbada positive oire haina confirm tawkhi. Masigi matungda lamboi khongang khongda leidiba COVID care center da hauzik layengbagi thabak chathari. Hauzik phawbagi oina mahaki haksangi phibam yamna phana leiri haina pause asiga telephone da wari sanabada phongdorokhi. Ngasi su COVID-19 na nupi ama leikhidre. Manipur da COVID-19 na positive oiba miyoi sibagi masing nongmagi hengalakli. Ngasisu Porompata laiba Jennings Hospital da COVID-19 positive oibadagi layeng satharakhibi nupi ama leikhidre. Miyoi asiga tharaga hauzik fabu da COVID-19 na leikhidaba miyoi hompuga mapan sukhre. Ngasi ayuk pung 12:45 taba matamda leikhidrabi nupi asigi maming Fizam Moirang leima chahi hompuga mari mapuroibagi ming PH Bidur kawi. Imphal East sekta makha laikai dagini laikhidrabi asi haukiba September gi tang 18 da COVID-19 positive oibadagi Jennings Hospital da admit tawduna hospital asigi COVID ward ta layeng satharakibani. COVID-19 na positive oibada natana tongan ba makhal gi laina kharasu nabana maram oiduna laikhidabani hairi. Pakistan Army na nongmai kapada ahum sire manga Sokle. Pakistan Army na Jammu and Kashmir gi Kupwara amasung Punch district ta nongmai kapagi thodokta miyoi ahum sibaga loinana atopa manga ama Sokle. India amasung Pakistan gi marakta lainariba ceasefire bu thugaiduna ngangam sector gi Kupwara da nongmai kapa horakhi hairi. Krishna Ghati sector gi Punch tasu nongmai machada gi hauraga motor sing kablakhi hairi. Soklaba miyoi sing adu athubada hospital da puduna laikhanakhi hairi. Ministry of Home Affairs na piba data amagi matung inna Pakistan gi site tagi lising aniga chamapan yangkai nithoi rak ceasefire thugairakre hairi. Azerbaijan gi lan kangkhalakle. Armenia amasung Azerbaijan gi lan kangkhalakpaga loinana misi mina gi chang khangen hengalakle. Armenia gi lanmi chamaga mari amasung micham nipan sire hairi. Atopa amadana Azerbaijan gi lanmi chahumga yangkai dagina chahumga hompu phawba hatkivaga loinana helicopter ahum amadi armored vehicle taraga manga amasung drone sing kapthakhre hairi. France Delhi Le Monde gi reporter ama amasung photographer Sokle hairi. Russian President Vladimir Putin amasung France ki Emmanuel Macron na lan adu kudak talepnanaba khanghankhre hairi.
China की military exercise na wari sanabada akaiba oirakpa yai haikre. Vietnam na hojik chathariba China की military drill asina China amasung Vietnam ani gi akaiba oirakpa yai haikre. China na South China Sea da chathariba military drill asina chayet naduna leiriba Regional Maritime Code of Conduct COC gi waroisin purakpada akaiba ohelagani haikre. Exercise asina China amasung Southeast Asian nation gi marakta sanagadaba wari da thintha lagani haire. UEFA Champions League 2020 amadi 21 season gi group semle. UEFA Champions League 2020-21 season gi group sembaga loinana yamna interesting oibadi Barcelona amasung Juventus chap manaba group ta tarakpasini. Malem gi football gi lamda maming leraba sanaroi ani Cristiano Ronaldo amasung Lionel Messi ahanbo oina group stage ki match ta opponent player oina sanaragani.